Yausang kumhay manungda thoaning daba thodok amata thoktanaba Thoubal District Police na District asigi mafam punamakta akhanaba drive zatharagani mayai kaba chinjak chasin thaksilaga gari Thugaibasing faraga courta puthokani haina district ki SP Zogasan Rahawizamna section wa thamlakle wafama singasi TOMTV ki senior reporter Sarad Anaubonga akhanana unaba amada SP Zogasan Rahawizamna phongdorakibani TOMTV ka akhanana unaba duda makna makhata na hai Chahi khudingi yausang matam asi accident thokpagi cham yamna wangi masigi maru iba maramdi chahi nauriba driving license paidriba angang singna gari thauba amadi mayai ka bachinjak sasilaga gari thauba asina chingbani masina gari thauriba miyoi adu sokpa khakta natana lambida chumna chachaba mara leijadaba miyoi kya amagi thawai phawba manghali Pumnamak asigi yenglaga hayang Mars ki tang taretagi pangthok kadoriba yausang kumay asida yariba makai accident thoktanaba District Police Thoubal na district asigi tungan mafam singda mobile checkpoint hangdoktuna niyom kaina gari Thougabasingi mathakta drive chathagani Gari thauriba isil inaw singnasu gari thauba matamda helmet soidana upiyu gari ki capacity wangmada mi masing hena tongsinbiganu mayai kaba chinjak natraga yu thaksilaga gari thaubiganu gari kana thaubiganu transport department na piba permitted decibel level dagi henba noise pollution thokpa silencer pipe modified tawba gari thaubiganu Hairiba wafam sing asigi wangmada karigumba gari thauba police na thengdarabadi logi matungina chap chaba action laukhatkani yausang kumai manungda laisabi macha singna lambi lamjau maroina national highway da yamna khudong thiningai oiba mawongda thauri thattuna sel munba fan natra tharaga phamjin ba na chingba thabak amata tawbiganu loinana Thoubal siliba singnasu Thoubal DC dagi permit hana Laubiraga Thoubal chongbiu maduna tadana permission yaudana Thoubal chonglamba thengnarabadi police na Thoubal siliba organizers singi mathakta legal action lokhatkani Thoubal district police na lakhulakliba khongthang sing asi miyam gi yaifanabagi damakta tangai fadana laukhalakpa khongthang amani yausang kumai asi asok apan misimina yaudaba harau nungaiba yausang kuma ama Oihanbada miyamna police the corporation PBU hainasu SP Zogasan Rahawizamna makata napil tawrakle akoi mama pasingna sahi noriba ngang singda gari thondana ba madum tang tawbiu aduga maramdi akoina mi hena tongjanba adigi helmet uptabi gari thawra chatpa akoi traffic police na mufam nipan da akoi checkpoint semaga akoina hojik madu festival manung sida koi drive am sathajagani aduga akoi nisha chasan thakchalaga adagi yu thakchalaga gari thauba masim su tawbiganu maramdi madugi chapchaba koina magi magistrate puthoga magi tawum to ko fine thiba kotsu lodum chapchabi koi tawni masim ta gai samjage Thoubal chongbagi komai pangthok kodawbasing na DC office tagi madugi District Magistrate gi khogi Thoubal chongbogi permit sing lori lobbiu permit yaudana Thoubal chongbo tawbiganu aduga national highway da thauri tingdana paisa munbagi thabak masim taga tawbiganu maramdi maduda accident thokpagi sang asi yamna wangkhali loina na DC office na piriba permit ki matam Thoubal chongbogi matam do madudagi ju yam hena chongbiganu adagi maramdi hauji se class 12 ki prakha dum chathari bani aduga loina 10 ki prakha su haudoba ngai le rabani aduna masigi matam ju ngang chapi oina masim tam yam tamjage